ꯑꯗꯣ ꯅꯣꯏꯕꯨ ꯄꯨꯡ ꯀꯌꯥꯗꯕꯨ ꯍꯥꯏꯅꯒꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯤꯛ ꯑꯞ ꯇꯧ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯤ ꯈꯔ ꯉꯜꯂꯤꯌꯦ ꯄꯨꯡ ꯑꯃꯗ ꯍꯥꯏꯒꯤꯝꯅꯦ ꯍꯥ ꯄꯨꯡ ꯑꯃ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯄꯨꯡ 11 ꯇꯥꯗ ꯉꯥꯏꯔꯤ 이반이 시다 ꯀꯩꯗꯧꯔꯤꯕ ꯃꯥꯅ ꯉꯥꯏꯗꯧꯗ ꯅꯪ ꯅꯣꯏꯅ ꯉꯥꯏꯔꯤꯕ ꯑꯁ ꯄꯦꯜꯂꯕꯅꯤ ꯅꯠꯇꯦ ꯅꯨꯄꯥ ꯀꯣꯏꯕꯗꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯆꯣꯞꯅ ꯀꯣꯏꯗꯨ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯨꯄꯥ ꯈꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯑꯣ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤꯅꯦ ꯈꯔꯁꯨ ꯆꯣꯞ ꯇꯥꯔꯦ ꯆꯣꯞꯄ ꯍꯦꯟꯃꯜꯂꯗꯤ ꯂꯩꯃꯟ ꯊꯨꯅ ꯆꯟꯕꯅꯤ ꯀꯥꯎꯅꯨ ꯂꯩꯃ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯨꯟꯁꯤꯁꯤꯃꯒꯤꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯦ ꯂꯨꯋꯥꯡ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯊꯥꯗꯣꯛꯅꯦ ꯊꯥꯗꯣꯛꯃꯤ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯊꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯝꯇꯨꯗ ꯂꯩꯃ ꯑꯣꯏꯅ ꯂꯣꯏ ꯎꯔꯕ ꯅꯪꯕꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯩ ꯅꯪ ꯃꯇꯨꯡ ꯂꯩꯔꯤ ꯂꯩꯁꯨ ꯂꯩꯇꯅ ꯅꯆꯤꯟ ꯅꯪ ꯑꯩꯅ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯈꯔ ꯉꯟꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯉꯣꯟꯗ ꯑꯩꯗꯤ ꯂꯥꯏꯔꯤ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦ ꯁꯤ ꯈꯤꯇꯪ ꯁꯦꯠꯇꯣꯏꯗ ꯉꯥꯏꯔꯕꯅꯦ ꯑꯗꯨꯗꯤ ꯁꯦꯠꯆꯜꯂꯨ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯦꯕ ꯑꯁ ꯅꯪ ꯁꯤ ꯁꯨꯝ ꯂꯩꯔꯒ ꯑꯩ ꯀꯃꯥꯏꯅ ꯁꯦꯠꯇꯣꯔꯤꯒꯦ ꯑꯗꯨꯝ ꯁꯦꯠꯂꯨ ꯀꯩꯅꯣ ꯑꯩꯁꯨ ꯈꯔ ꯌꯦꯡꯒꯦ ꯅꯈꯣꯏ ꯁꯥꯏꯅ ꯍꯥꯏꯔꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯆꯠꯂꯣꯍꯦ ꯊꯦꯡꯉꯦ ꯍꯥꯏꯕ ꯃꯁꯤ ꯑꯁ ꯑꯩ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯕ ꯑꯁ ꯂꯩꯃ ꯑꯩ ꯂꯩꯒꯦ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣꯕ ꯂꯩꯃ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯦ ꯅꯪꯒꯤ ꯅꯔꯟ ꯌꯦꯡꯉꯒ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤꯕ ꯄꯩꯁꯥꯁꯦ ꯅꯨꯃꯤꯠ ꯊꯥ ꯍꯨꯏꯅ ꯂꯥꯛꯇꯕꯅꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯐꯝꯁꯦ ꯑꯣꯐꯤꯁꯅꯦ ꯅꯈꯣꯏꯒꯤ ꯋꯥꯊꯤ ꯑꯩꯈꯣꯏ ꯁꯨꯅꯐꯝ ꯅꯌꯨꯝꯅꯤ ꯈꯜꯂꯨꯔꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯐꯥꯏꯜꯁꯤꯡꯗꯣ ꯀꯅꯥꯗ ꯄꯨꯔꯛ ꯍꯥꯏꯈꯤꯒꯦ ꯁꯣꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯇꯅ ꯁꯣꯝꯒꯤ ꯃꯇꯝ ꯉꯥꯏꯍꯥꯛ ꯃꯥꯡꯍꯟꯈ꯭ꯔꯦ ꯁꯣꯝꯍꯥꯏꯗꯤ ꯑꯩꯁꯤ ꯀꯅꯥꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯩꯁꯤ ꯀꯅꯥꯅꯣꯕ ꯅꯝꯐꯥ ꯁꯔ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯀꯩ ꯀꯧꯅꯤ ꯁꯔ ꯀꯧꯅꯤ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯀꯩ ꯀꯧꯅꯤ ꯁꯣꯔꯤ ꯁꯔ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕ